Census ka mari lengna ngasi Moirang College ta chathaba enumerator amadi supervisor singi training JFD students wing gi thomi sing na thugai khrei training yawbala khiba sing no NRC no census thaba play card pairaga hanhan khrei Khongjang khara Moirang police na fazindana detain taw khrei thodok aduga mari lengna campaign for just and fair delimitation JFD students wing gi convener Naurem Wangamba Nahai lamdam asigi miyam kaishum sangi Punsirol amada fazin punshindra thambe yaroi tungi mirol kananaba mahiroi khunai na changsilakpa khongjang singda security force na ayetpa pibigano mitop na yelhomi singda makhal makha kya gi chaithing piraklaba fawba lenga asina yengduna leidi aikhoi gi leibak aikhoina kanjana bahotna fam thoi mitop khandoktana state asida census tawba yaroi haiduna miyamna taliba demand asige mayokta lenga asina su thabak tawbiganu haina mahak makata na fongdokhi ngasi Moirang College ta census training sathanabagi damakta yungkok tinabagi training pangthokpa asi kogi mahiroi khunai ga punna khusamnar punna thiminare haribaje tasengna haijening baji kaisum sangi punsirol amada aikoi misam miam jibu thammaga aikoi maning tamba sakpa yaroi aduna tasengna hairaba matamda ngasi leibak sigi oiriba situation sigi makha pona government decision lawgadabni miam sigi oiba yellow proof jibu kannabagi damakta ireisa proof sa sing jibu kannabagi damakta decision lawgadabni sida lawtaba taragadi nakoina tawning bataw ek loke ama pangera aikoina changning ba mioi ba khunai sigi oina hak khungong nar pamatamda mahiroi khunai aikoina tumina leithoi masigi timing jida aikoi gi leibang myam jiu aikoi gi khak nate tungda la kadoi miro jigi aikoi ju leiba ngamda dana aikoi gi hak chibu tan bagi da makta tholok kibane masi khangaga ireisa improve intellectual section khuni makta leiriba administration da law and order paibi riba aikoi khuni maki tungda la kadoi miro jigi ne haibado khanbi raga punamak saruk yaminasi amadi tungi miro sibu kanminasi haidana thamjari